mayam pumnamakpu YouTube channel Young Minds na taram na okchari. Ngasi mayam dali gadawriba wari asi Manipur gi phunga wari ni. Phunga wari asi gi maming na mi mako. Phunga wari asi haujaraklagi. Thai na mamangaida lukhrabi amagi machanupa mi makok ama lairami. Mahak adu makhong makhut pande haksang yaude mi makok ngaktani. Nong hek ngan baga mama na manggonda phak mathakta Pina phaija ama kolaga phaija adugi mathakta machagi mi makok adu thami chak chaba matam oirakpada mama na chak inbi numit taraga phamungda phaija konduna macha putum halli macha nupa mi makok adu lausin yamna singi mi atai gumna wangangi makhong makhut pandabana lengba khotpadi ngamde lairabi mama lukrabina koina kaithel kaduna lalol itik chatkhraga Manggonda phaija mathakta lairiba machanupa mi makok na yum sangi karigumba ingkholda san changlabasu mi makok na law khongduna tangthogi mi laklabasu maga wari sai potchai pirambasu mana mafam taklaga arakpa mi adubu imungda thamhalli mama masana wana palakpa asina mi makok na matau karam tawraga lairaba kokadake wakhal tawragi Nongma mi makok na mamada ima aikhoigi mamhal mamtol anina hidinga lalonba chatpadu aisu khara yaujage mama anida haibiruso masa mi makoki wadu tabada mama na ngaktuna hairagi ibungo hi honba sungamoidaba nangna karamna hidinga lalonba chatkadawribano hidinga lalonbadi yamna wabani chaba phanglaga chai phangdraga tui Nangi mama khoigi khonglo palona bani chatkanu asumna mama na chatkanu thingbadu macha mi makokna mama khoida amukta di haiduna yengbiru yaraktradi toksi haina tattana taksillaklabada mama adu khangba ngamdaduna mabungi mayum tana lai machal lukhrabi lakpa ubada mabungna harauna ibema nangna ibungi nakta lakpadi kari hainingbage hanglai machal lukrabina tachau namak Mi makok adu mama anigi matung induna hidinga lalonba chatke hairi aina chatkanu thingbabu yaba kouba leite yarabadi tachau khoina chatpada khara pubiyu hairakpa machalgi wadu tabada kari wano na ibema nacha adu miyoi suba nacha sunatti mi makok aduna hidinga lalonba chatpada kari taunagadage mabu senabada aikhoi thabak amatta tauba ngamloi chathanganu hairakle Masigi ningba kaiba mawung matawdu ubada mawpwa aduna nungaitaduna masibu luana kauthoklaga ichegi lairabada mating panggadaba leirabadi imak mi makok adu hidinga lalonba chatpada yawhannanaba ai tadada yananaba ngangnaramge hayeng ayuk anganbada imak mi makok adu chak pijaraga ichena pubirau mawpwagi wadu tabada lukhrabi masi adu harauna yumda hanki Nongalaga mama lukrabina chak nganta thongduna macha mi makok adu chak inbire lubak amagi manungda phina chauna phaija konduna mi makok adu haplaga mawpagi yumtana thilai magi mama atombana mamak mi makok adu hinungda hapchilaga mayambaga loinana hidinga lalonba chatki khara chatlaga lubak manungda leiriba mi makokna mama animak lubak manungda leibasi ai yamna ware Nungsa sor honpham khangdre mapanda hangchit langjagi lubak makhum hangdokpiro hairakle mama mi makoki wadu tabada magi mama atombana lubak manungdagi mi makok adu lauthoklaga hirubakta phaija konduna thami nungsa marakta magi mama anina humang taba makhai hi holibadu ubada makhoigi awaba koknanaba mi makokna hui khongduna isai sagi Mi makokna sakpa isai adu tabada amadi magi matau adu ubada nungsiduna mi pumnamakna mangonda achathak selthum yamna pirami mangonda piramba achathak selthum mayamdu puraga mama aniga loinana ahing nung soiba hi honduna lakpada mamai thangda makhoina thungge khalliba mafam adu yore magi mama atumbana chak insang thonglaga mamak mi makok adu chak inbiduna tumhalami Nongalaga makhoina purakpa potchai mayam adu yonthoklaga hi honduna mayum panglai numit adu magi mama atombadi masangamdaduna hi honba yawramde hinungda hiptuna lerami
ꯅꯨꯡꯁꯥ ꯃꯔꯛꯇ ꯃꯥꯒꯤ ꯃꯥꯃ ꯑꯍꯜꯅ ꯍꯨꯃꯥꯡ ꯇꯥꯕ ꯃꯈꯩ ꯍꯤ ꯍꯣꯜꯂꯤꯕ ꯑꯗꯨ ꯎꯕꯗ ꯋꯥꯕ ꯐꯅꯕꯅꯤ ꯈꯟꯗꯨꯅ ꯃꯤ ꯃꯀꯣꯛꯅ ꯏꯁꯩ ꯁꯛꯏ, ꯋꯥꯔꯤ ꯂꯤ꯫ ꯅꯨꯡꯁꯥ ꯃꯔꯛꯇ ꯍꯤ ꯍꯣꯟꯕꯒꯤ ꯋꯥꯕꯅꯦ, ꯆꯥꯛ ꯆꯥꯗꯕꯒꯤ ꯂꯥꯝꯕꯅꯦ, ꯀꯔꯤꯒꯤ ꯂꯥꯡꯂꯤꯕꯅꯣ ꯍꯥꯏꯅ ꯁꯥꯎꯗꯨꯅ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯧꯅ ꯃꯤ ꯃꯀꯣꯛ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯏꯟꯊꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯎꯅꯨꯄꯥꯅ ꯇꯥꯗꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤ ꯃꯇꯧ ꯀꯧꯕꯒꯦ? ꯍꯣꯔꯦꯜ ꯏꯆꯦꯅ ꯍꯪꯂꯒ ꯀꯔꯤ ꯍꯥꯏꯅ ꯈꯨꯝꯒꯅꯤ? ꯍꯥꯏꯔꯛꯄ ꯃꯅꯥꯎꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝꯕꯅ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯆꯥꯗꯕꯁꯤ ꯊꯝꯗꯨꯅ ꯀꯔꯤ ꯀꯥꯟꯅꯒꯗꯕꯅꯣ? ꯆꯥꯛ ꯏꯟꯁꯥꯡ ꯇꯤꯡꯅꯅꯕꯅꯤ꯫ ꯍꯣꯔꯦꯜ ꯅꯆꯦꯅ ꯍꯪꯂꯛꯂꯒ ꯑꯩ ꯉꯥꯡꯅꯒꯦ ꯈꯨꯝꯂꯛꯏ꯫ ꯃꯌꯥꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯃꯌꯥꯝꯕꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯌꯥꯅꯤꯡꯗꯕꯗꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯗꯅ ꯆꯥꯗ ꯊꯛꯇꯅ ꯂꯥꯛꯄꯅ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯗ ꯃꯈꯣꯏꯒꯤ ꯍꯤꯗꯦꯟ ꯇꯥꯐꯝꯗ ꯊꯨꯡꯂꯩ꯫ ꯅꯨꯃꯤꯠ ꯆꯨꯞꯄ ꯍꯤꯗꯦꯟꯗ ꯃꯆꯥ ꯃꯤ ꯃꯀꯣꯛ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯂꯥꯛꯄ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯍꯤꯅꯨꯡꯗꯒꯤ ꯃꯆꯥ ꯃꯤ ꯃꯀꯣꯛ ꯍꯥꯞꯈꯤꯕ ꯂꯨꯕꯥꯛ ꯑꯗꯨ ꯄꯥꯏꯗꯨꯅ ꯀꯪꯐꯥꯜꯗ ꯀꯥꯈꯠꯂꯤ꯫ ꯂꯨꯕꯥꯛ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯑꯆꯥ ꯑꯊꯛ ꯁꯦꯜ ꯊꯨꯝꯗꯤ ꯄꯤꯛ ꯊꯟꯅ ꯌꯥꯎꯔꯝꯂꯒ ꯃꯆꯥ ꯃꯤ ꯃꯀꯣꯛꯇꯤ ꯌꯥꯎꯔꯝꯗ꯭ꯔꯕꯗ ꯉꯛꯇꯨꯅ ꯃꯧꯄ꯭ꯋꯥꯗ ꯃꯆꯥ ꯃꯤ ꯃꯀꯣꯛ ꯀꯗꯥꯏꯗ ꯂꯩꯍꯧꯔꯕꯒꯦ ꯍꯪꯂꯛꯂꯕꯗ ꯑꯁꯦꯡꯕ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯗꯗꯨꯅ ꯃꯧꯄ꯭ꯋꯥꯗꯨ ꯃꯔꯨ ꯂꯨꯛꯇꯨꯅ ꯂꯩꯈꯤ꯫ ꯃꯧꯄ꯭ꯋꯥꯒꯤ ꯃꯇꯧ ꯎꯕꯗ ꯃꯆꯦꯗꯨ ꯅꯨꯡꯁꯥ ꯊꯤꯗꯨꯅ ꯍꯨꯃꯥꯡ ꯀꯥꯡꯂꯛꯂꯤ꯫ ꯃꯕꯨꯡ ꯑꯍꯜꯅ ꯏꯕꯦꯝꯃ, ꯅꯆꯥ ꯑꯗꯨ ꯑꯩꯈꯣꯏꯅ ꯍꯤꯔꯨꯕꯥꯛꯇ ꯐꯩꯖꯥ ꯀꯣꯟꯗꯨꯅ ꯊꯝꯕꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯑꯃ ꯂꯥꯛꯇꯨꯅ ꯍꯤ ꯆꯦꯞꯄꯗ ꯅꯆꯥ ꯃꯤ ꯃꯀꯣꯛ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯍꯧꯔꯦ꯫ ꯏꯁꯤꯡꯗꯨ ꯂꯦꯞ ꯄꯧ ꯊꯨꯝꯕꯅꯤꯅ ꯀꯨꯝꯗꯨꯅ ꯊꯤꯔꯨꯒꯗꯕꯁꯨ ꯊꯤꯕ ꯉꯝꯗꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯆꯥ ꯃꯤ ꯃꯀꯣꯛ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯁꯤꯍꯧꯔꯦ ꯍꯥꯏꯕ ꯃꯕꯨꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨ ꯅꯣꯡ ꯈꯣꯡꯕꯒꯨꯝ ꯃꯆꯥ ꯀꯧꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯃꯤꯑꯣꯏ ꯁꯨꯗꯕ ꯃꯆꯥ ꯑꯣꯏꯔꯕꯁꯨ ꯃꯃꯥ ꯑꯣꯏꯕꯤꯒꯤ ꯃꯐꯝꯗꯗꯤ ꯃꯆꯥꯒꯤ ꯃꯆꯥ ꯆꯞ ꯃꯥꯟꯅꯩ꯫ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥꯗꯨ ꯇꯨꯔꯦꯜꯒꯤ ꯇꯣꯔꯕꯥꯟꯗ ꯑꯣꯟꯅ ꯊꯣꯏꯗꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯂꯤ꯫ ꯃꯆꯜꯒꯤ ꯑꯋꯥꯕ ꯃꯇꯧ ꯎꯕꯗ ꯃꯕꯨꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯏꯕꯦꯝꯃ, ꯃꯤꯑꯣꯏ ꯁꯨꯗꯕ ꯅꯆꯥ ꯑꯗꯨ ꯁꯤꯕꯒꯤꯗꯃꯛ ꯀꯔꯤꯒꯤ ꯅꯊ꯭ꯋꯥꯏ ꯁꯣꯛꯅ ꯀꯞꯂꯤꯕꯅꯣ? ꯃꯍꯥꯛ ꯑꯗꯨ ꯅꯪꯕꯨ ꯁꯦꯝꯕꯤꯒꯦ ꯂꯥꯛꯄ ꯅꯠꯇꯦ, ꯑꯣꯠꯀꯦ ꯂꯥꯛꯄꯅꯤ꯫ ꯃꯥ ꯄꯣꯛꯄ ꯃꯇꯝꯗ ꯏꯕꯨꯡꯅ ꯈꯨꯗꯛꯇ ꯃꯥꯡꯍꯟꯈꯤꯁꯤ ꯇꯨꯡꯗ ꯃꯥꯒꯤ ꯍꯥꯛꯇꯛꯇ ꯑꯋꯥꯕ ꯇꯥꯒꯅꯤ ꯍꯥꯏꯕꯗ ꯅꯍꯥꯛꯅ ꯌꯥꯗꯗꯨꯅ ꯂꯩꯔꯛꯄꯗꯨ ꯍꯧꯖꯤꯛꯇꯤ ꯏꯆꯜꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯂꯥꯏꯅ ꯎꯕꯤꯔꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯕꯅꯤ꯫ ꯃꯕꯨꯡꯒꯤ ꯊꯦꯝꯖꯤꯟꯕ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯃꯆꯜ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯐꯝꯗꯗꯤ ꯃꯀꯣꯛꯇ ꯕ꯭ꯔꯖ ꯇꯥꯕꯒꯨꯝ ꯊꯣꯛꯈꯤ꯫ ꯃꯆꯥ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯃꯩꯆꯥꯛ ꯐꯪꯂꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗු ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯀꯞꯅ ꯀꯞꯅ ꯃꯌꯨꯝꯗ ꯍꯟꯈꯤ꯫ ꯑꯁꯣꯝꯗ ꯃꯥꯒꯤ ꯃꯥꯃ ꯑꯍꯜꯅ ꯁꯥꯎꯗꯨꯅ ꯍꯤꯔꯨꯕꯥꯛꯇꯒꯤ ꯏꯁꯤꯡ ꯑꯔꯨꯕꯗ ꯏꯟꯊꯈꯤꯕ ꯃꯤ ꯃꯀꯣꯛ ꯑꯗꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯅꯨꯡꯗꯨꯝ ꯇꯥꯕꯒꯨꯝ ꯂꯨꯞꯊꯔꯛꯂꯕꯗ ꯃꯤ ꯃꯀꯣꯛꯅ ꯃꯆꯤꯜ ꯈꯨꯝꯖꯤꯟꯗꯨꯅ ꯃꯃꯤꯠ ꯆꯦꯠ ꯎꯏꯁꯤꯟꯗꯨꯅ ꯂꯩꯈꯥ ꯌꯧꯅ ꯂꯨꯞꯊꯔꯦ꯫ ꯂꯩꯈꯥ ꯍꯦꯛ ꯌꯧꯕꯒ ꯃꯤ ꯃꯀꯣꯛꯅ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯛꯄꯗ ꯍꯤꯞꯇꯨꯅ ꯂꯩꯔꯤꯕ ꯆꯥꯎꯔꯕ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯈꯣꯏ ꯃꯌꯥꯗ ꯂꯩꯔꯝꯂꯦ꯫ ꯃꯤ ꯃꯀꯣꯛꯅ ꯇꯨꯝꯂꯤꯕ ꯂꯥꯏꯔꯦꯟ ꯑꯗꯨꯒꯤ ꯃꯈꯣꯏꯗ ꯃꯌꯥꯅ ꯀꯟꯅ ꯆꯤꯛꯂꯨꯔꯦ꯫ ꯃꯈꯣꯏ ꯁꯣꯛꯂꯨꯕꯗ ꯇꯨꯝꯂꯝꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯊꯣꯔꯛꯏ꯫ ꯃꯥꯒꯤ ꯃꯈꯣꯏꯗ ꯃꯤ ꯃꯀꯣꯛ ꯑꯃꯅ ꯆꯤꯛꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯂꯥꯏꯔꯦꯟ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯦ꯫ ꯂꯥꯏꯔꯦꯟꯗꯤ ꯃꯈꯣꯏ ꯁꯣꯛꯄꯗ ꯌꯥꯝꯅ ꯃꯔꯤꯡ ꯃꯔꯥꯡꯅꯩ꯫ ꯑꯗꯨꯒꯨꯝꯕ ꯃꯈꯣꯏ ꯁꯣꯛꯄ ꯌꯥꯗꯕ ꯌꯥꯝꯅ ꯃꯔꯤꯡ ꯃꯔꯥꯡꯕ ꯂꯥꯏꯔꯦꯟ ꯑꯗꯨ ꯃꯈꯣꯏꯗ ꯃꯤ ꯃꯀꯣꯛꯅ ꯃꯌꯥꯅ ꯆꯤꯛꯇꯨꯅ ꯂꯩꯕꯗꯨꯗ ꯂꯥꯏꯔꯦꯟ ꯑꯗꯨ ꯈꯪꯐꯝ ꯈꯪꯗꯗꯨꯅ ꯃꯇꯣꯝꯇ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯦ꯫ ꯑꯗꯨ ꯐꯥꯎꯕꯗ ꯃꯤ ꯃꯀꯣꯛꯅ ꯊꯥꯗꯣꯛꯄ ꯂꯩꯇꯅ ꯃꯥꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯃꯌꯥꯅ ꯃꯈꯣꯏꯗꯨ ꯆꯤꯛꯇꯨꯅ ꯂꯩꯔꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯂꯥꯏꯔꯦꯟꯅ ꯍꯥ ꯃꯤ ꯃꯀꯣꯛ, ꯅꯪꯕꯨ ꯃꯤꯔ ꯂꯥꯏꯔ? ꯑꯩꯒꯤ ꯏꯈꯣꯏ ꯑꯁꯤ ꯆꯤꯛꯂꯒꯅꯨ ꯊꯥꯗꯣꯛꯂꯣ, ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯛꯂꯦ꯫ ꯂꯥꯏꯔꯦꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤ ꯃꯀꯣꯛꯅ ꯑꯩꯗꯤ ꯃꯤꯅꯤ, ꯂꯥꯏ ꯅꯠꯇꯦ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯅꯤ꯫ ꯑꯩꯒꯤ ꯏꯃꯤꯡ ꯃꯤ ꯃꯀꯣꯛ ꯀꯧꯏ꯫ ꯑꯩ ꯅꯪꯉꯣꯟꯗꯒꯤ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯅꯤꯒꯦ ꯈꯟꯗꯨꯅ ꯅꯍꯥꯛꯀꯤ ꯅꯥꯛ ꯇꯥꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯩꯅ ꯅꯤꯒꯗꯧꯔꯤꯕ ꯄꯣꯠ ꯑꯁꯤ ꯄꯤꯒꯦ ꯍꯥꯏꯅ ꯋꯥꯁꯛꯂꯕꯗꯤ ꯊꯥꯗꯣꯛꯀꯦ, ꯅꯠꯇ꯭ꯔꯕꯗꯤ ꯊꯥꯗꯣꯛꯄ ꯉꯝꯂꯣꯏ꯫ ꯑꯩ ꯑꯁꯤ ꯂꯨꯋꯥꯡ ꯀꯧꯕ ꯁꯂꯥꯏꯒꯤ ꯂꯥꯏꯔꯦꯟ ꯅꯤꯡꯊꯧꯅꯤ꯫ ꯅꯪꯅ ꯄꯥꯝꯕ ꯄꯣꯠ ꯑꯗꯨ ꯑꯩꯉꯣꯟꯗ ꯂꯩꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯄꯤꯒꯦ꯫ ꯀꯔꯤꯒꯨꯝꯕ ꯄꯤꯗ꯭ꯔꯒ ꯂꯥꯏꯔꯦꯟ ꯑꯩꯒꯤ ꯍꯤꯌꯥꯏ ꯆꯝꯕ ꯑꯣꯏꯁꯅꯨ꯫ ꯂꯥꯏꯔꯦꯟꯒꯤ ꯋꯥꯁꯛ ꯇꯥꯕꯗ ꯃꯤ ꯃꯀꯣꯛꯅ ꯀꯔꯤ ꯄꯣꯠ ꯅꯤꯁꯤꯒꯦ ꯃꯇꯣꯝꯇ ꯇꯔꯦꯠ ꯇꯔꯥ ꯊꯣꯛꯅ ꯋꯥꯈꯜ ꯇꯧꯔꯛꯏ꯫ ꯑꯗꯨꯉꯩ
Mana angang oiringayda nongma ahal amana wari libada luwang salai gi lairel ningthauda tampha khudop yayoiba ama lei madu leirabadi nungaigani thoku haibada khudakta thokpa ngamba khudopni wari adu matam aduda mi makokna ningsinglai mi makokna lairen jenglaga aidi lairabi lukhrabi machani laibak thibadagi aidi imana pokpadagi ikhut ikhong pande mi makok oina pokpana thabak inkhang suba nomba sungamde aduna nangi tampha khudop yayoiba adu aingonda piu aigi lairaba kokjage hairakle mana luna chana thamjaba tampha khudop yayoiba adu wasakhibadagi pidaba yadaduna lairena mayadagi tampha khudop yayoiba adu athoklaga mi makokta pire mi makokna tampha khudop yayoiba adu mayada umsili makhoi ani unai haibasi kanagumba amagi mafamda haidoknagumsi hainarami karigumba kauduna natraga thawoidaduna haidokpa thoklabadi khudak adumaktada laisuna si haina lairenga mi makoka wasaknaki lairenna mi makok adu isingdagi pukhalaklaga kangphalda thambire kangphal yaurabada makokna mayada umliba tampha khudop yayoiba adu othoklaga mabu mayum tana thinbiyu haire tampha khudop yayoibagi matengdagi mi makok adu mayum yaure mangonda leire mi makokna mama kaubada imungda leiriba mama lukhrabi adu thorakpada macha mi makok adu leiramba ubada mama adu nungaibana mapi takhiba khangkhidi macha mi makok pamkhatlaga isingda taruraba isani ningthamlagani khanduna imungda pusilaga mai hogatuna phunga mayada phaija ama kolaga machabu mai yaihali ibungo nangdi nonglei nungchit laktuna hi chepada isingda taduna sihore haina nangi mama ahalna tamduna imadi waduna kaplure nang karamna mafam asi tana laklibano hanglak mi makokna khumlagi ima mamtundi yamna phai aigi phanaba khali mamhanna aibu miyoi shude kari kana gadabano haiduna isingda intharamlaga chatki mamhanna aibu isingda inthabirambadagi ising manungda leiramba lairembiga thengnaduna mana aibu yum tana thinbirakpani haujikti aikhoigi awat apa pumnamak mana pibiragani wabiruraganu ima macha mi makoki wadu tabada mama lukhrabidu mathwai nungaijai lairena mangonda pirakpa tampha khudo yayoibagi wafam adudi haidoknagumsi haina lairenga wasakna khibana mamada tamkhide asumna wari saduna mama masadu mathwai nungaina ahing lenki mama laitaba matamda mi makokna tampha khudop yayoiba puthoraklaga makhoigi awat apa pumnamak piyu haibada khudakta chak yen sang puthoktuna pirami numit adudagi hauna lukhrabi mama macha anidu chaningba chaduna awat apa leitana yamna nungaina leikhi asumna lukhrabi mama machana khul aduda inak khunba imung ama oina palakle chahi olakpada nongma mi makokna mamada ningthaugi machanupi adu magidamak luhongnaba haibiru hairami miyoi sudaba macha mi makokkidamakta karamna ningthauda machanupi piyu hairugadagi khanduna mamadu chatlu yadre macha mi makokna ayukki amuk nungthilgi amuk taksinbada mama lukhrabi adu khangba ngamdre mamana ningthaugi machanupi haiba chatnabagidamakta iru maithajaba chatkringaida mamaga chahi lengmannabi nupi taret khak athen potka loinana thoku haina tampha khudop yayoibada haibada khudakta thokle mamana irujaba karakpada kabok hairat chona hablaba phiruk taret ka loinana nupi taret leirambadu ubada ngaktuna machana hangbada isingi lairembina pibani khumi adudagi mamana nupi taret aduga loinana athel pot mayam adu puduna ningthaugi machanupi haiba kunung tana lai sangai mangol yaubada lukrabina athen pot mayamdu ningthauda katlaga khurumi iningthau nanai aina pokjaba ichanupa mi makok ama leijai maraibak thibana mahak miyoi shude hakchang yaude makhong makhut pande adugumba isa mi makok kidamakta ningthaugi majaibe ma pibiyu haijege lakjabani lukrabigi wadu tabada ningthau adu yamna saure wa makha tadana manai singda lukrabi adu mangak sam laktuna mayum tana illu haina yathang pirakle ningthaugi yathang phangbada
ꯃꯅꯥꯏꯁꯤꯡꯅ ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯥꯡꯒꯣꯟꯗꯒꯤ ꯂꯨꯈ꯭ꯔꯥꯕꯤꯗꯨ ꯃꯈꯣꯡ ꯂꯩꯕꯥꯛ ꯇꯥꯍꯟꯗꯕ ꯃꯈꯩ ꯏꯟꯗꯨꯅ ꯃꯌꯨꯝ ꯇꯥꯅ ꯄꯨꯈꯤ꯫ ꯃꯃꯥꯅ ꯀꯞꯇꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯃꯆꯥ ꯃꯤ ꯃꯀꯣꯛꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯪꯂꯛꯂꯦ꯫ ꯃꯃꯥꯅ ꯀꯞꯇꯨꯅ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯃꯆꯥꯗ ꯆꯤꯊꯗꯅ ꯇꯝꯃꯤ꯫ ꯃꯤ ꯃꯀꯣꯛꯅ ꯃꯃꯥꯗ ꯌꯦꯡꯉꯒ ꯑꯃꯨꯛ ꯆꯠꯂꯨꯈꯣ ꯍꯥꯏꯔꯛꯂꯕꯗ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯑꯃꯨꯛ ꯆꯠꯄ ꯉꯝꯂꯔꯣꯏ ꯈꯨꯝꯂꯛꯂꯦ꯫ ꯃꯤ ꯃꯀꯣꯛꯅ ꯆꯠꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯇꯛꯄꯗ ꯈꯥꯡꯕ ꯉꯝꯗꯗꯨꯅ ꯃꯃꯥꯒ ꯂꯦꯡꯕꯥꯟꯅꯕꯤ ꯅꯨꯄꯤ 14 ꯑꯊꯦꯟꯄꯣꯠꯀ ꯂꯣꯏꯅꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯊꯣꯡ ꯉꯥꯛꯄꯁꯤꯡꯅ ꯃꯈꯣꯏꯕꯨ ꯊꯣꯡ ꯋꯥꯡꯃꯗ ꯊꯝꯂꯒ ꯆꯪꯍꯜꯂꯛꯄ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯤ꯫ ꯅꯤꯡꯊꯧꯅ ꯂꯝꯍꯦꯟꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯃꯉꯛ ꯁꯝ ꯄꯥꯏꯗꯨꯅ ꯃꯌꯨꯝ ꯇꯥꯅ ꯏꯜꯂꯨ ꯍꯥꯏꯅ ꯌꯥꯊꯪ ꯄꯤꯔꯕꯗ ꯃꯅꯥꯏꯁꯤꯡꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯑꯗꯨ ꯃꯌꯨꯝ ꯇꯥꯅ ꯏꯟꯗꯨꯅ ꯄꯨꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡꯅ ꯃꯃꯥꯕꯨ ꯏꯟꯗꯨꯅ ꯄꯨꯔꯛꯄ ꯑꯗꯨ ꯃꯥꯡꯒꯣꯜꯗ ꯃꯤ ꯃꯀꯣꯛꯅ ꯎꯔꯦ꯫ ꯃꯃꯥꯕꯨ ꯊꯤꯅ ꯇꯧꯕꯗꯨ ꯎꯕꯗ ꯁꯥꯎꯗꯨꯅ ꯃꯤ ꯃꯀꯣꯛꯅ ꯃꯌꯥꯗ ꯎꯝꯂꯤꯕ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯗ ꯃꯁꯥ ꯃꯎ ꯐꯔꯕ ꯅꯨꯄꯥ 10 ꯆꯣꯡꯊꯣꯔꯛꯎ ꯍꯥꯏꯔꯛꯂꯕꯗ ꯈꯨꯗꯛꯇ ꯅꯨꯄꯥ 10 ꯆꯣꯡꯊꯣꯔꯛꯇꯨꯅ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯅꯨꯄꯥ 10 ꯑꯗꯨꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯁꯤ ꯀꯣꯅꯨꯡ ꯐꯥꯎꯕ ꯐꯨꯗꯨꯅ ꯇꯥꯜꯂꯨ ꯍꯥꯏꯅ ꯃꯤ ꯃꯀꯣꯛꯅ ꯌꯥꯊꯪ ꯄꯤꯔꯛꯄꯗ ꯃꯈꯣꯏ 10ꯅ ꯃꯈꯨꯠꯇ ꯆꯩ ꯑꯃꯃꯝ ꯄꯥꯏꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡ ꯐꯥꯎꯕ ꯐꯨꯗꯨꯅ ꯇꯥꯟꯈꯤ꯫ ꯃꯅꯥꯏꯁꯤꯡꯅ ꯆꯩꯐꯝ ꯎꯠꯇꯨꯅ ꯅꯤꯡꯊꯧꯗ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯍꯪꯒꯠꯂꯤ꯫ ꯃꯅꯥꯏꯁꯤꯡꯕꯨ ꯐꯨꯗꯨꯅ ꯇꯥꯜꯂꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯉꯛꯇꯨꯅ ꯃꯔꯨ ꯂꯨꯛꯇꯨꯅ ꯋꯥꯈꯜ ꯇꯧꯏ꯫ ꯃꯃꯥꯅ ꯀꯞꯇꯨꯅ ꯏꯃꯨꯡ ꯆꯪꯂꯛꯂꯕꯗ ꯃꯆꯥ ꯃꯤ ꯃꯀꯣꯛꯅ ꯀꯞꯀꯅꯨ ꯍꯥꯏꯅ ꯃꯃꯥꯕꯨ ꯊꯦꯝꯖꯤꯜꯂꯤ꯫ ꯏꯃꯥ ꯍꯌꯦꯡꯗꯒ ꯑꯃꯨꯛꯇ ꯆꯠꯂꯨꯈꯣ, ꯍꯌꯦꯡꯕꯨ ꯄꯤꯔꯛꯇ꯭ꯔꯕꯗꯤ ꯅꯤꯡꯊꯧ ꯃꯐꯝ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯔꯛꯂꯦ꯫ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯌꯥꯅꯤꯡꯂꯝꯗꯕ ꯃꯃꯥꯗꯨ ꯍꯌꯦꯡꯒ ꯑꯃꯨꯛꯇ ꯆꯠꯇꯨꯅ ꯃꯆꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯦꯡꯒꯦ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯂꯤ꯫ ꯅꯣꯡꯉꯥꯜꯂꯒ ꯑꯌꯨꯛ ꯑꯉꯟꯕꯗ ꯃꯃꯥꯅ ꯏꯔꯨꯖꯕ ꯆꯠꯈ꯭ꯔꯤꯉꯩꯗ ꯃꯤ ꯃꯀꯣꯛꯅ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕꯗ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯂꯦꯡꯕꯥꯟꯅꯕꯤ ꯅꯨꯄꯤ 19 ꯈꯛ ꯑꯊꯦꯜꯄꯣꯠꯀ ꯂꯣꯏꯅꯅ ꯊꯣꯛꯍꯜꯂꯦ꯫ ꯃꯃꯥꯅ ꯃꯥꯡ ꯊꯥꯔꯒ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯊꯦꯜꯄꯣꯠ ꯃꯌꯥꯝꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯥꯅ ꯂꯥꯛꯏ꯫ ꯊꯣꯡꯉꯥꯛꯄ ꯃꯅꯥꯏꯁꯤꯡꯅ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯊꯣꯡꯗ ꯊꯤꯡꯗꯨꯅ ꯊꯝꯂꯒ ꯄꯥꯎ ꯑꯗꯨ ꯅꯤꯡꯊꯧꯗ ꯍꯪꯒꯠꯂꯨꯔꯦ꯫ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤ ꯂꯝ ꯍꯦꯟꯃꯜꯂꯤ, ꯃꯥꯒꯤ ꯇꯧꯕ ꯉꯝꯕ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯦꯡꯂꯒꯦ ꯈꯜꯂꯗꯨꯅ ꯅꯤꯡꯊꯧꯅ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯊꯥꯖꯤꯜꯂꯛꯎ ꯍꯥꯏꯅ ꯃꯅꯥꯏꯗ ꯌꯥꯊꯪ ꯄꯤꯔꯛꯏ꯫ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯃꯤ ꯃꯀꯣꯛꯀꯤ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯥꯡ ꯊꯥꯗꯨꯅ ꯅꯨꯄꯤ ꯃꯌꯥꯝꯗꯨ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯇꯥꯅ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯍꯥꯏ ꯂꯨꯈ꯭ꯔꯥꯕꯤ ꯅꯪ ꯑꯃꯨꯛ ꯂꯥꯛꯂꯕ꯭ꯔꯥ ꯍꯪꯂꯛꯂꯕꯗ ꯅꯅꯥꯏ ꯑꯩ ꯂꯥꯛꯆꯔꯦ ꯈꯨꯝꯖꯩ ꯂꯨꯈ꯭ꯔꯥꯕꯤꯅ꯫ ꯉꯁꯤꯗꯤ ꯑꯩ ꯋꯥ ꯍꯥꯏꯒꯦ, ꯅꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯖꯧ꯫ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥ ꯃꯤ ꯃꯀꯣꯛꯀꯤꯗꯃꯛ ꯏꯆꯥꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯔꯕꯅꯤꯅ ꯉꯁꯤꯗꯒꯤ 9ꯅꯤ ꯁꯨꯕ ꯅꯨꯃꯤꯠꯇ ꯂꯨꯍꯣꯡꯂꯁꯤ꯫ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯅꯤꯡꯊꯧ ꯑꯩꯅ ꯂꯩꯔꯤꯕ ꯁꯪꯒꯥꯏ ꯑꯁꯤga ꯃꯥꯟꯅꯕ ꯐꯖꯔꯕ ꯅꯌꯨꯝ ꯑꯃ ꯁꯥꯒꯗꯕꯅꯤ꯫ ꯅꯌꯨꯝ ꯑꯗꯨꯗꯒꯤ ꯀꯣꯅꯨꯡ ꯑꯁꯤ ꯌꯧꯕ ꯐꯥꯎꯕ ꯁꯅꯥꯅ ꯏꯪꯒ꯭ꯔꯤ ꯁꯤꯠꯀꯗꯕꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯣꯏꯕ ꯌꯥꯗꯦ, ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯅꯃꯥꯅꯆꯥ ꯑꯅꯤꯃꯛ ꯑꯉꯥꯡ ꯑꯣꯟꯍꯟꯒꯅꯤ꯫ ꯅꯤꯡꯊꯧꯒꯤ ꯑꯀꯟꯕ ꯌꯥꯊꯪ ꯑꯗꯨ ꯇꯥꯕꯗ ꯂꯨꯈ꯭ꯔꯥꯕꯤ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯔꯝꯗꯅ ꯀꯞꯇꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯏ꯫ ꯑꯇꯥꯕ ꯃꯤ ꯄꯨꯝꯅꯃꯛꯅ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ ꯉꯥꯡꯅꯩ꯫ ꯃꯃꯥꯅ ꯊꯣꯡꯒꯥꯟꯗꯒꯤ ꯀꯞꯇꯨꯅ ꯆꯪꯂꯛꯄ ꯎꯕꯗ ꯃꯤ ꯃꯀꯣꯛꯅ ꯀꯔꯤ ꯇꯧꯔꯕꯒꯦ ꯃꯃꯥꯗ ꯍꯪꯕꯗ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯏꯃꯥ ꯏꯆꯥꯗꯤ ꯁꯣꯏꯗꯅ ꯁꯤꯕ ꯇꯥꯔꯦ, ꯃꯗꯨꯒꯤ ꯈꯜꯂꯨꯕꯗ ꯋꯥꯔꯗꯨꯅ ꯏꯃꯥꯅ ꯀꯞꯂꯤꯕꯅꯤ꯫ ꯃꯃꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯤ ꯃꯀꯣꯛꯅ ꯀꯔꯤꯒꯤ ꯁꯤꯒꯗꯧꯔꯤꯕꯅꯣ ꯍꯪꯂꯛꯂꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯄ ꯋꯥꯔꯝ ꯄꯨꯝꯅꯃꯛ ꯃꯆꯥꯗ ꯃꯊꯪ ꯁꯤꯠꯅ ꯇꯝꯃꯤ꯫ ꯃꯗꯨꯒꯤ ꯑꯣꯏꯔꯕꯗꯤ ꯀꯔꯤꯃꯠꯇ ꯋꯥꯕꯤꯔꯨꯒꯅꯨ ꯏꯃꯥ, ꯑꯩ ꯁꯣꯏꯗꯅ ꯇꯧꯒꯅꯤ ꯍꯥꯏꯔꯛꯄ ꯃꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥꯗꯤ ꯉꯛꯄꯗ ꯈꯝ ꯊꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯝ ꯇꯧꯔꯤꯉꯩꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗꯨꯅ ꯃꯃꯥ ꯃꯆꯥ ꯑꯅꯤꯃꯛ ꯆꯥꯛ ꯆꯥꯗꯨꯅ ꯇꯨꯝꯈꯤ꯫ ꯃꯃꯥꯅ ꯇꯨꯝꯈ꯭ꯔꯒ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯃꯤ ꯃꯀꯣꯛꯅ ꯐꯃꯨꯡꯗ ꯇꯝꯐꯥ ꯈꯨꯗꯣꯞ ꯌꯥꯏꯑꯣꯏꯕ ꯑꯗꯨ ꯃꯌꯥꯗꯒꯤ ꯑꯣꯊꯣꯛꯂꯒ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯕ ꯌꯨꯝ ꯑꯃ ꯁꯥꯎ, ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯈꯣꯡꯃꯤ ꯂꯥꯟꯃꯤꯅ ꯉꯥꯛ ꯁꯦꯜꯍꯜꯂꯨ, ꯌꯨꯝꯗꯒꯤꯅ ꯀꯣꯅꯨꯡ ꯐꯥꯎꯕ ꯁꯅꯥꯅ ꯏꯪꯒ꯭ꯔꯤ ꯁꯤꯠꯄ ꯃꯨꯛꯇꯥꯅ ꯌꯥꯏꯔꯪ ꯆꯟꯕ ꯐꯖꯔꯕ ꯂꯝꯕꯤ ꯑꯃ ꯁꯦꯝꯃꯨ, ꯂꯝꯕꯤꯗꯨ ꯂꯥꯟꯃꯤꯅ ꯉꯥꯛ ꯁꯦꯜꯂꯨ ꯍꯥꯏꯔꯛꯂꯦ꯫
Khudak adumaktada Tampha Khudop Yayoibana Fajaraba Yum ama sabiri. Yumgi akoibada Khuchu Khulai paiba Khongmi lanmina Konunggu ngak sele. Magi mayumdagina Konung phauba Sanana Ingris sitpa Muktana Yairang sanba Fajaraba lambi ama semle. Lambigi marakta Khulai paiba lanmina ngak sele. Madu ubada mi makok adu yamna nungairi. Ahingda mama haudoktuna tauriba thaudok mayam adu yenghalle. Angakpa mayam adu ubada mamadi mangla taibangla mafam khangdana chamamna duna leiri. Ahingda tauramliba mangumlamba angakpa thaudok adu nongalaga laibak adu da leiba mi pumnamakna thoktuna yengnakhi. Manai singi masindagi angakpa paudu tabada ningthau sungak laduna lukrabigi macha mi makok asi mi nate laina onbani mapukningda khalluduna macha nupi luhongnabagi damakta sem sari. Ningthauna macha nupi luhongnaba sem sabagi pau tabada mi makokna Tampha Khudop Yayoibagi matengna luhongbada changgadaba potchai mi pumnamak langle. Ningthauna tharakpa numit 8 ni suba numitta masang matau phajabi lengmanabi nupi chani khakpu luhongbagi athen pot kabok haibok puhalle. Samu ani khabak laklaga samugi mathakta phingona kuptuna phingau mathakta chauraba Phaija kolaga Phaijagi mathakta lukhrabi mi makok adu thamle. Sagol tongba Khongmi lanmina mi makok tu tung mangda ngak senduna chatli. Asumna miyamgi mang thaduna mi makokna konung tana luhongba lakpadu ubada. Lambigi nakal anida miyam paiduna yengnakhi. Samu mathaktagi mi makokna miyam singdu harauna noktuna yengi. Asumna miyamga loinana konung tana laktuna ningthaugi machanupi luhonglaga mayumda halagi. Ningthaugi machanupina miyoi mitau sudaba mapuroiba mi makokpu achamba nate khanduna yamna luna taujai. Nong hek nganbaga mangolda phak ahanba mathakta phi angauba amaga tharaga madugi mathakta Phaija konduna mapuroiba buthami. Chak chaba matam oiraklabada makhutmakna chak inbi. Numidangdana mapuroiba mi makokpu konduna tumi. Ningthaugi machanupina tumkhraba ahing nongyaida mi makokna Tampha Khudop Yayoibagi matengna miyoi mitau phajaraba nupa ama oli. Nongalakpada magi hanagi mi makok adu amuk oli. Asumna mi khanghandana matam khara mi makokna miyoi suba nupa amuk on mi makok amuk onduna leiragi. Nongma numidang ningthaugi machanupina chak charasi haibada mi makokna hojikti chak chaningdri ai kona chage khumdorakpa mapuroibagi wadu tabada lausing singbi ningthau machanupi adugi mapukningda chingnaduna chakhumda chaktu kuptuna thanamlaga phamungda tumsinai. Ahingda ningthaugi machanupi tumkhre khanduna mi makokna mayada umliba Tampha Khudop Yayoibadu othoklaga miyoi mitau phajaraba nupa ama olu haibada khudakta onduna chakhumda kuptuna thamliba magi chak charuktu chaba horakle. Madu ubada ningthaugi machanupina phamungdagi lona kumtharaklaga chak chariba mapuroibabu sokke tawraklabada mi makokna oliba nupa aduna sokanu haibadu yadaduna soklami. Matuna chak charingaida sokhibana numik adudagi hauna magi hanagi mi makok aduda hanjinba ngamdre. Ningthaugi mamak mi makok adu miyoi mitau suba phajaba nupa ama onbagi paudu tabada mi pumnamak laktuna yengnarare. Ningthausu laktuna thunglare. Tampha Khudop Yayoibagi mapandagi lukhrabi mi makok adu maku ningthaugumna awat apa laitana machanupi poktuna khutkan panganna nungaina panki. Wari asi matang asida loisinjare. Wari asi libada soikiba yaurabasu tabiriba pumnamak na ngakpinaba nolukna haijari.